अरैपदा मरुओइबा पाउ पिजरी। अर्बन प्राइमरी हेल्थ सेंटर याउना तोंगान तोंगानबा की प्रोजेक्ट सिंह सगोलबन एसी दा संगाबा याबगी स्टेज दा लेरे एमएलए आरके इमो। रिमेंबरिंग हेलेन थोकचोमगी हुंफुगा मरी सरक सुबा मपोक कुमोल थौरमगा लोइनाना नुमित निनी चंगदबा मीडिया वर्कशॉप हौदोखरे। सोथरकलबा गवर्नमेंट स्कूल दा तमलिबा महैरोई सिंहबु माई पाकना सेमगत सागतनबा पांदम थमली सगोलसेम अमरजीत। नुमित खरनी तुमिन्ना लेरुरबा मतुंग ngarang numidang कुकी मिलिटेंट सिंहना जिरीबाम कौट्रुक अमसुंग ट्रोंगलाउबीदा अटैक चथखरे। लाइरिक फबा महैरोई सिंह अमदी सानरोई सिंह मना पीदुना पुकनिंग थौगतखरे। अमदी पुंग कुनमरी असिदा डेंगी की अनौबा केस कुंट्रा थेंगनदुना डेंगी नाबगी मसिंग लिसिंग अमगा मरफुद्रा तरेट यौखरे। खुरुमजरी ममी टीवी प्राइम टाइम न्यूज मिडियंग ताबीरिबा सिंहबु नर्मदा नामैराकपमना तरामना ओक्चरी पाउ संदोकना पिजरी। अर्बन प्राइमरी हेल्थ सेंटर याउना तोंगान तोंगानबा की प्रोजेक्ट सिंह सगोलबन असेंबली कॉन्स्टिट्यूएंसी की मनुंग चन्ना मनुंग सिंहदा पाइखतुना संगाबा याबगी स्टेज दा लेरे। प्रोजेक्ट सिंह असी अयाम्बा मथंग चही की मार्च फाउबगी मनुंगदा लोइसिनलगनी हाइना सगोलबन एसी की एमएलए आरके इमो सिंहना फोंदोखरे। वाफम असी महाकना ngasi लाइनिंग थौ खमलांगबा गी साबा लोइरबा G+2 मल्टीपर्पस बिल्डिंग अमा संगाबगी थौरमदा फोंदोखिबनी। एमएलए ना मखा तारदुना हाई लोकल कमिटी सिंहना लेकाई लेकाईदा सोथना लेरिबा लो कॉस्ट हाउसिंग स्कीम दा यावहौदबा इमुंग मनुंगदा फोकस पीदुना मयुम सिंह साबीनबा होनरगनी। खोंथांग असिगी मनुंग चन्ना कॉन्स्टिट्यूशन असिदा युम कुंट्रागा मंगारोम साबीनबा पांदम थमली। पोलिंग स्टेशन सिंगी मनुंगदा लैबा ख्वाइदगी लाइरबा इमुंग थिदोकलगा पॉलिटिकल पार्टी सिंगना यावबा अमसुंग यावदबा थीदना लुपा लाख 2,50,000 लाख 3 चंगना साबा हौरगनी। ममांगदसु युम मंगा साबा लोइख्रे हाइरी। मोयरांग लेरकी लंबी सिंह असी इसिंग तोइना थुंबा मरमना सेमजिनबदा याद्रे। लंबी सेमबगी थबक सिंह नोंजु था हेक लोइबगा हौरगनी। मखोइगी टारगेट असी पब्लिकता अफबा फैसिलिटी सिंह फंगहनबनी। मसिगी मथक्ता कॉन्स्टिट्यूएंसी असिदा पाकसना डेवलपमेंट सिंह मरु ओइना मई इसिंग अमदी लंबी थोंग फहनबा हाइबसिनी हाइना फोंदोखी। ngasi sanggariba lining thau khaplangbagi G+2 multipurpose building asi Manipur state government ki development scheme gi makhada lupa crore ama changna sabani। building asi tongan tongan ba hiramda sijinnaba yanabagi damak ground floor asi lining thau khaplangba thaugal lup ki oigani। first floor asina lining thau khaplangba youth club ki oigani aduga second floor asina Sagolban United की ओइगनी। तेरादा सागतलीबा सगोलबन यूनाइटेड क्लब की बिल्डिंग असिसु साबा लोइसिनलकले अथुबा मतमदा संगारगनी हाइना एमएलए आरके इमो सिंहना फोंदोखी। रिमेंबरिंग हेलेन थोकचोमगी हुंफुगा मरी रक्सुबा मपोक कुमोल थौरमगा लोइनना नुमित निनी चथगदबा मीडिया वर्कशॉप ngasi मणिपुर प्रेस क्लब की लोकताक हॉल दा हौदोखरे। मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स MCPCR अमदी मणिपुर स्टेट लीगल सर्विसेज अथॉरिटी अनीना सपोर्ट तौदुना खेलेन थोकचोम ट्रस्ट KTT ना सिंधुना पांगथोखिबा थौरम अदुदा MCPCR की चेयरपर्सन कैसाम प्रदीप कुमार ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट बिजोय कक्चिंग ताबम एडिटर गिल्ड मणिपुर की प्रेसिडेंट खोगेंद्र खोमद्राम अमदी KKT की एडवाइजर ओइबतन नतना इम्फाल फ्री प्रेस की चीफ एडिटर इरेंगबम अरुण लोइनना KTT की प्रेसिडेंट थोकचोम मेमचा देवी प्रेसिडियम मेंबर सिंह ओइना सरुक याखी।
Thauram aduga mari lainana MCPCR gi chairperson Kaisam Pradip Kumar na phongdorakpada lamdam asida haujik chathariba irang asida angang singgi awaba khudong thiba kaya social media kaya da uba phangli masi tasengna tauroidaba lo na yadaba amani adumakpu social media handle tauriba kayana angangda hangba yaba yadaba leitana angangda thamoi sokadaba wahang kaya hangduna angang ado victim ohenduna sympathy tanduna GPay gi number hapchalaga mateng panglaknabagi system ama chatnabagi mawongda lakli angang haibasi chawba mapum phadriba amani makhoi asi layengba matamdasu araiba oide asigumba angangsing asigi reporting tauba matamda orphan haiba wahai sijinnaba asina angangsingda ka hena thamoi sokhanbagi machak ama oi Karigumba angang amagi afaba thabak taurabasu madu achumba lambida taubiyu hairaduna Manipur gi fibam asina angang lising kunga mangarom mayum makai thadoktuna lairi makhoi gi damak child rights ki matangdasu khana nainaba pangthok hanabagi damak apamba phongdoknakhi Thauram aduga mari lainana laikhidraba khelen gi photo da laisu kattuna ikai khumnaba utkhi ngasi ahoba numita protection of child rights in conflict ki matangda advocate Thiam Ras Kishore amadi journalist Laivon Jimmy Lamkangna wangang loi oiduna media person singa losing oiba wafam sing thamlakhi hayeng loisinba numita legal reporting gi matangda EGM gi secretary Yumnam Rupachandra amadi advocate Hizam Chandra Kumar na wangang loi oina miyamna wakhal losing pigadori Sotharaglaba government school da tamliba mahairoi singbu grassroots level dagi oina semgattuna international level fauba mahairoi singbu tongan ba school gi mahairoi singa changdamnabada mai pakpa ngamnaba semgat sagatnabagi achauba pandam ama thamli haina Mission Transformation of Government School gi General Secretary Sagolsem Amarjit na phongdokre Wafam asi ngasi DM College of Commerce amadi Thaubalda Center oiduna Mission Transformation of Government School na sinba Government School singda tamliba mahairoi class 3 dagi hauduna class 8 faubada tamliba mahairoi sing khaktagi oiba ahumlak suba third state level competition pangthokhiba aduga mari lainana phongdokhibani mahakna makha taraduna hai ngasi pangthokhiba competition asi mahairoi singdagi entry free na chingba sale amata laudana teachers volunteers singna contribution tauduna pangthokpa competition amani Manipur da thokliba irang asina maram oiraga hawkhiba chahi 2023 dagi competition asi pangthokhidre adum oinamak relief camp ta changjafam lauduna leiriba mahairoi singi study material na chingba sing yenthokhi chahi ama leplurabasu ngasi pangthokliba competition asida punna mahairoi lising anirom na saruk yari pangthokhiba competition asida education S ki director nasu financial assistance pibirakani haibagi thajaba thambaga loinana parents sing nasu mateng pangbirakani haibagi thajaba thamli hainasu phongdokhi amadi National Awardees Teacher Kangjam Jayant Singh nasu miyamna government school singda thajaba thambiyu haina phongdokhi Nakal Amaromda Ningombam Junior High School gi Headmaster Ahanthem Gopen Singh na hai Government School Singda tamliba mahairoi sing asi parents singna thawai hakchang yauna support taubiba hotnabiba tarabadi private school singa competition taubada chauna mai pakani Government School Singda tamliba mahairoi sing asi potential yamna leiba mahairoi kaya yauri Mahairoi sing asi makhal kayagi competition taubada chauna mai pakpa ngamgani haiba thajaba thamli Ningombam Junior High School gi oina competition asida mahairoi nifuga nithoina saruk yari competition asida saruk yariba mahairoi sing asi school da competition asigi damak tongana coaching class piduna takpi tambikhibana mahairoi sing asidagi mahairoi kharadi mai pakani haibagi thajaba thamli hainasu phongdokhi Numit kharani tumina leiruba matung ngarang numidang kuki militant singna Ziribam Kautruk amasung Tronglawbida bom yauna Maitai khun singda attack chathakre Ziribam da Maitai gi farm
house ani mai tharamle ngarang numidang pung 8 lom tarakpa adaida cookie militant singna battle cookie khul lomdagi bom yauna nongmai round kaya kapsillaktuna Imphal West District ki manung chanba Kautrik ki Maitai khunda attack chathaki aduga Bisnupur District ki Tronglaubi dasu hairiba pumfam asida cookie militant singna Mongat amasung Molsang cookie khul singdagi Maitai khul tamna nongmai kapsillaktuna attack tauba haurakhi hairi Nakal amaromda cookie mar militant singsu Jiribam District ki Mount Kangthol amasung Bhutangkhal khun singda laiba maitai gi farmhouse ani mai thadokre hairi manak nakpa miyoi singna pirakpa pau amagi matung inna kautrukta ngarang numidang pung 8 rom tabagi Bethel cookie khul lomdagi cookie militant singna bom nipa lom kapsillaktuna chatharakhiba attack adubu security forces singna handuna nongmai kapada nakal animakta numidang athengba fauba nongmai kapnakhi adubu nongmai kapnaba aduda asok apangi paudi laikhide hairi Tronglaubi dasu cookie militant singna maitai khunda numidang athengba fauba attack chathaki adubu asok apandi yaukhide hairi amaromda cookie mar militant singna Jiribam gi Mount Kangthol amasung Bhutangkhul khun sing mai tharamliba farmhouse ani adu ibomsa amasung Jiten kauba miyoi anigini hairi The Education Guide Center EGC Thoubal Moijingna Sinduna Center asina kunga nipan lak suba oina Lairik faba mahairoi sing amadi sanaroi sing taramna okpaga loinana mana piduna pukning thaugatpagi thauram ama ngasi Moijing Community Hall da pangthokre Lairik faba mahairoi sing amadi lamdam asigi mingchat purakhraba sanaroi sing pukning thaugatpagi thauram aduda social worker Konsam Michael Singh EGC Moijing President Abdul Razak MM Administrative Committee Moijing GP Chairperson Ayub Khan Manipur Lenga ki Commerce and Industries Department ki Additional Director MD S Daulat Khan MCS Amadi MU ki Assistant Professor Dr. MD Hamidur Rahman Laisangthem Jila Parishad ki Hanagi Member Alhaz Abdul Latif Moijing Gram Panchayat ki Hanagi Pradhan MD Abdul Waris Malem Care Foundation ki Trustee Member Akoizam Bipin Madrasa Darul Yatama Sangai Yumfam ki Saikul Hadid Alhaz MV Sahiruddin Amadi EGC ki Advisor su Oiriba DMU Imphal ki Retired Professor Dr. MD Khairuddin Sahana Mathang Sitna Athoiba Mithunglen Thauram Mapu Amadi Akhanaba Mithunglen Singh Oina Saruk Yakhi Ngasigi Thauram Aduda Moijing Khungangi Islamic Education da Hendok Thoidoklaba Mahairoi Singh CBSE BOSEM Amadi Kosemna Lauba Handak Lauthokiba Class 10 Amadi 12 ki exam da Mark Wangna Fangduna pass Taurakhraba Mahairoi Singh UGC na Lauba Net exam da Mai Paktuna Assistant Professor Oiba Yaraba Mahairoi Singh NEET exam da Mai Paktuna MBBS Tamlagadaba Mahairoi Singh Center asina Sinduna Pangthokiba Village Level Talent Search Competition da Makok Mathang Taraklaba Mahairoi Singh Tongan ba National Amadi International gi Masana Singda Medal Lawraktuna Iramdam Asigi Thauna Faba Sanaroi Singh Mana Piduna Pukning Thawatki Thauram Mapugi Warolda Abdul Razak MM Nahai Mareng Mamanaba Singa Changdamnabada Hendok Thoidoklaba Tungi Yumbirel Oirakadauriba Naharol Singbu Mana Piduna Makhoigi Tungi Punsida Hena Masak Thokpa Ama Oiba Ngamnaba Pukning Thaugatpani Haiki President the Educational Guide Center Thoubal Moijing The Educational Guide Center Thoubal Moijing EGC na pangthok jaba kunipan suba meritorious prize distribution ngasi chahigi oina pangthokre hairiba function asida prize loba lakhiba amadi ekoina EGC na khangacharaba mathang makok tarakhraba class 10 amadi 12 ki Satri Singh amadi sports ta mana phanglakraba national level da sanaruba sports person singda amadi
PhD लौरक्पा अखोई MD हिब्जुर रहमान महाकोन पीखिबा अखोई ऑनर सिन चिंग मयाम असी पुंछलागा अखोइना मी अखोई प्राइज असी चौराकना मी यांखई का हुमदोइदा अखोइना प्राइज असी ngasiगी पीजखी मसिना अखोइदा EGCना मथंग मथंग चथरपगी थौरम अमोइना पांथोक ngамजरिबसी म्याम पुनमकी अमदि प्रजा सेक्शन खुदिंगमकी अमदि गार्जियन सिंगी छात्र सिंगी स्पोर्ट्स की सेक्शन लोमदगी पुनमकी कोऑपरेशन दे अखोइना पांथोक ngамजबनी म्याम की नुंगसिबिबा EGCना तौरकलिबा थबक थौरम सिंग असिदा थाजबिबा अमदि पुनिंग थौगतबिबगी दमकता म्याम पुनमकबु EGC की माइकैदगी हन्ना हन्ना थागतबु फोंदोकचरी अमदि सुगुंबा थौरम नसे माइ पाकना हन्ना हन्ना पांथोकबा ngамजरकी हाइना स्टेट असिदा हौखिबा पुंग कुनमरी असिदा डेंगी पॉजिटिव ओइबा केस कुंथ्रा थेंगनादुना डेंगी नाबगी मसिंग असि पुन्ना लिसिंग अमगा चनिपानगा मरफुदरा तरेत सुरे हाइना लैना असिना सियनखिबा मीगी मसिंग मंगा सुख्रे ऑफिशियल ओइना थादोरकपा रिपोर्ट अमगी मतुंग इन्ना नौना डेंगी नाबगी मसिंग असि इम्फाल वेस्ट तरागा निपान इम्फाल ईस्ट मापन बिष्णुपुर कक्चिंग अमसुंग चुरचानपुरदना अमममनी हाइरी हौजिक फाउबदा इम्फाल वेस्ट डिस्ट्रिक्ट डेंगी नाबगी मसिंग असि लिसिंग अमगा चहुमगा कुनिपान यौदुना अमदी मियोय मरी सिखिबगा लोइनना डेंगी ख्वाइदगी यामना नाबा डिस्ट्रिक्ट ओइरी अदुगा अनीसुबदा इम्फाल ईस्ट डेंगी की केस चहुमगा मरफुद्रागा मंगा विष्णुपुरदा मियोय सिखिबगा लोइनना केस यांखैगा निपान लेरी थौबालदा केस निफुगा मापन कक्चिंगदा केस कुनगा तरेत चुरचानपुरदा केस तरागा मंगा कांगपोकपीदा केस तरा उख्रुलदा केस मरी चांदेलदा केस मरी नोनेदा केस अहुम तमेंगलोंगदा केस अनि अमदी कमजोंग अमसुंग सेनापतिदा केस अमममनी हाइरी था असिगी कुनगा हुमदोइदा मियामगी निंगतम लानमी PLA गी मेजर गुलू मियामगी निंगतम लांथेंगी लानफम अमदा थवाइना पोंथा पीखरे नुमित असिगी लानफम असिदा प्रीपाक प्रोगी फिंगांग लानमी कैप्टन सोपाइबा अमसुंग लांस कॉर्पोरेल नोंगदोनसु थवाइना पोंथा पीखी अथौबा अहुम असिना निंगहन्नबा लैतना मणिपुरगी निंगतम लांथेंगदा थवाइ कतखिबा असिबु यावोलगी इकाई खुमनबा उतुना RPF ना अवाबा फोंदोकचरी लोइनना लैखिद्रबा अथौबा अहुम असिगी इमुंग मनुंग सागै नातै मरुप मपांग सिंगी अवाबदसु RPF अमसुंग मसिगी लानमी संगलोप PLA ना सरुक याजरी हाइना थिंख्रबा यालहोलो रिवोल्यूशनरी पीपल्स फ्रंट RPF की असिस्टेंट सेक्रेटरी पब्लिसिटी बंकिमना थादोरकपा चेरोल अमना हाइरी चेरोल असिना हाइ अथौबा मरुप गुलूगी कथोकपगी थौनाबु मसक खंगबा ओइना महाकी लैखिद्रबा मतुंगदा मेजर गी रैंक पीदुना इकाई खुमनबा उतली मेजर गुलू युमगी मिंग ओइनाम बाबू मितै लैफम जिरीबाम कदम ताला अपोकपा अमदी अपोकपीगी मिंगना ओइनाम कुंजो मितै अमदी ओइनाम ओंबी पिसक लैमगी मचा मंगागी मनुंगदा अहुम सुबनी मेजर गुलू 29 जून 2003 दा लुप असिदा यावरक्तुना PLA गी बेसिक मिलिटरी ट्रेनिंग माइ पाक्तुना वार ऑफिस ना 2004 गी जनवरी 19 दा A2570 असि पीखी मरुप असिना लुप असिदा यावरक्पा मतमदा मिखा पोलबा इमा लेबाक असिबु थमोय सेंगना नुंसिजबदगी निंगतम लाल असिदा यावरक्पनी हाइना फोंदोकलमी मरुप असि महाकना लैरंबा यूनिट सिंगी थबक खुदिंगमक्ता मसक थोकना सरुक यारंबा अमनी मेजर गुलू यामना इंग तप्पा मथौदा पुनिंग चंगबा मथक थोंगबा सिंगी याथंग चेतना इंजबा अहल लमन सिंगबु नोलुकना चटपा सिनबा थबकता मतम खुदिंग पार्टी की याथंगबु लुमना लौदुना थौदांग यारंबा यावोलोय अमनी चेरोल असिना मखा तारदुना हाई महाकना लैरमखिबा लानमीगी यूनिट डिपार्टमेंट खुदिंगमक्ता थबक थौरम सिंग पांगथोकपदा चोकथबा अमदी अवाबा थीदना पार्टीबु मांगलोमदा पुखत्तुना सिजिन्नबा थौदांग खुदिंग हराव हराव लौदुना मथौ पांगथोखिबा मरुपनी इमा लेबाक अमदी मियामगी निंगतम लांजिंग असिदा अरोइबा पुंसिगी इचेल फावबा निंगहन्नबा लैतना थौना फना मथौदांग पांगथोकलंबा नुंसिरबा मरुपनी लैखिद्रबा अथौबा सिंगी थवाइना मणिपुर इमागी तंपाक्ता इंगना चिकना पोथादुना लैबा ओइरसनु हाइना चेरोल असिना फोंदोकली।
वीडियो कॉन्फ्रेंस की खुथांगदा चीफ मिनिस्टर एन बिरेन महाकी हाइंगांगदा लेबा मयुमदा लेदुना हौजिक चथरीबा भारतीय जनता पार्टी की मेंबरशिप एनरोलमेंट दा सरुक याख्रे हाइरी मेंबरशिप एनरोलमेंट सेशन अदुदा वा ngangladu चीफ मिनिस्टर एन बिरेन सिंह हाई नौना बीजेपी यावरकलिबा मेंबर खुदिंगमक लोइनमक मरुओय नौना बीजेपी यावरकलिबा मेंबर सिंह असिना मखोइगी मिशन मपांगल कलहंदुना बीजेपी की वैल्यू असी अमुका हेना हेंगतबा ओइरगनी हाइकी चीफ मिनिस्टर एन बिरेन मेंबरशिप एनरोलमेंट असिदा इनिशिएटिव लौरिबा मिपुम खुदिंगमकपु थागतपा फोंदोकलदुना बीजेपी असी चौथोक हनबत नतना मपांगल कनबा नेशन अमा सागतपदा चाउना मतेंग पांगलगनी मेंबरशिप ड्राइव असी बीजेपी स्ट्रेटेजी दा क्रुशियल ओइना एलिमेंट अमनी मसीना सिटीजन सिंगदगी ग्रासरूट सपोर्ट सिंग फंगदुना मपुंग फाबा पार्टी अमा ओइबा ngamlagani हाइकी था असिगी अक्टोबर की तांग कुलहुमदोइदा मणिपुर म्यांमार ngamkhai BP 72 manakta ireibak iramdam ngaknanaba chatpa khongchat amada laikhidraba RPF PLA gi Major Oinam Babu Maitai Elias Gulugi mangani laihul tambagi thauram maramdam jiribamda kadam talada miyamna saruk yaduna mapungfana pangthokre ngasi ayok pung 9 taba matamda Major Oinam Babu Maitai Elias Gulugi mangani laihul तंबगी थौरम अदु कदमतला सनराइज क्लब ता मियाम पुंदुना लैखिद्रबा अथौबगी फोटोदा मियामना लैसु कत्तुना इकाई खुमनबा उतलबा मतुंग मियामगी रैली अमा कदमतगी हौरगा खोंसानदुना चिंगदोन लैकाई फावबा चतखि मतुंग चिंगदोंग लैकाईदा लैबा अथौबा सिंगी निंगसिंग खुवम फावबा लाक्तुना रैली अदु लोइसिनखि ngasi rally aduda miyamna aikhoigi iraipak aikhoina ngakadabani mitop singna aikhoibu kanbiroi aikhoi isana isabu kanjagadabani aikhoigi tung lamchat aikhoina semgadabani aikhoi ningtamba pami aikhoi amatta oina punsille apunbana pangalni haiba kholau lauduna amadi banner paiduna rally adu chatkhi ngaiko हौखिबा तांग कुलहुमदोइगी अयुक अंगनबदा मणिपुर अमसुंग बर्मागा ताइनबा ललिमगी मफम अमदा KNFB अमसुंग PDF का अपुनबा यावोल लानमीगा खुथोकनबगी थौदोक अमदा प्रिपाक प्रोगी लानमी चुरचानपुर डिस्ट्रिक्ट की साइकोटगी सेल्फ स्टाइल सर्जन मेजर रॉबर्ट लालहाधम KNFB ना फारबा मतुंग तमथीना ओतनैबगी वीडियो फुटेज अमा सोशल मीडिया दा थादोरखरबा मतुंग ngarang Assam Rifles na hairiba miyoi asi Kakching Police Station da khochinnakhre hairi Assam Rifles na phongdorakpagi matung ina Robert Myanmar gi villager kharana makhoida Insas Rifles amaga loinana sinarakhi hairi Robert Lalhadham haukiba 2018 da Pripak Pro da yaukhibani haina phongdorakli था असिगे कुनहुमदोइदा थोखिबा कंगलैपाक मणिपुर थुगाइनबा अमदी लमदमसिगी निंगतम इहौ मुथतनबा अतमनना चंगसिलक्लिबा लांदा असिदा थेंगनबदा थवाइना पोंथा पीख्रबा याहोलो RPF अमदी प्रिपाक प्रोग्रेसिव की थौना लैरबा यावोलोइ सिंगी मफमदा सोरेपाना यावोलगी अवांगबा थाकता इकाई खुमनबा पिजरी हाइना थिंख्रबा Socialist Revolutionary Party Sorepa Kanglaipa ki Secretary Publicity and Organization MC Yaifabana Thadorakpa Cherol Amana Phongdokli Cherol asina hai thauna leiraba kathokpana mang thaduna thawai katkraba athauba sing RPF ki lanmi sanglo PLA gi maro Captain Oinam Gulu Elias Babu apokpa Oinam Kunjo apokpi Oinam Ongbi Pisak Jiribam Kadam Tala Pripak Pro gi Fingang Lanmi Captain Wahengbam Sopaiba Sarat Kumar Apokpa Wahengbam Deva
Apokpi Wahengbam Ongbi Memsa, Hianglam Awang Laikai Amadi, Lance Corporal Nongmaithem Nongdol, Elias Bonisana Apokpa, and Razu Apokpi Nongmaithem Ongbi Sangita, Wangkai Angom Laikai Mafamda, Yawolgi Ikai Kumnaba, Pizabaga Loinana, Yawoloi Sing Asigi Imung Manungna, Nang Hauriba Awabadasu Saruk Yazari. Cherol Asina Makata Raduna Hai, Makoigi Katokpa Ngambagi Tauna Aduna, Yawoloi Pumna Makta, Achauba Tauna Ama, Piram Labani Haina Fongdokchari. Athauba Sing Asigi Tauna Aduna, Miyamda Amadi, Ningtamba Ngaknabagi, Achangba Lantheng Amagi, Tarangba Kudam Ama Oina, Piram Labani. Yawoloi Akoigi Taudangdi, Hayengi Mirolgi Damak Ngasi Akoina Katoktuna, Hanba Leitaba Apunbagi, Lantheng Changsilaknaba, Pauzil Piram Labani Haina Fongdokli. Kanglai Indigenous Martial Art and Culture Society ki marks ka khucham naduna I pau tengbang lupna sinduna numit humni chupna chatharakiba anirak suba state level thangta changdamnaba ngasi loisinkhre. Thangta ngaktuna thambana aikhoigi culture amadi tungda lakadoriba lalong kayada achauba mateng oigani. Thangta na piriba kanabasing lauduna Taksi kasi khangna chatpa lamdam ama oinaba hotnasi haina Rajya MP Iningthau Laisemba Sana Jaubana Fongdorakli. Thang Laiteng haiba amadi ta khausaba haina makhal ani thokna khaidoktuna miyoi humfuna saruk yaduna pangthokhiba changdamnaba aduda Palace Compound da leiba Sri Sri Bal Mukanda Dev Music College da pangthokhiba loisinbagi thauram aduda I Pau Tengbang Lupki Convener Dr. T.S. Sunil Deva, I Pau Tengbang Lupki Advisor, Okendro Athokpam Retired Income Tax Officer, Laistram Ramcharan Amadi, Desamgi General Secretary, Thoithoiba Nongthombamna Thauramgi, Presidium Member Sing Oina Saruk Yakhi. Thauram Aduga Mari Lainana, Iningthau Laisemba Sana Jaubana, Makhatana Fongdorakpada, Kanagumba Kharana, Hauzik Matamda, Thangta Sanaraga, Karibu kana doino chawkhatlaba matam sida nongmai bom top amadi nuclear matam sida haina hairakpasu lei masidi yamna aranba wafamni lamdam asi ningthau panba leibak ama oiduna aikhoigi oiba hauna lonchat thaksi khasi lamdam asigi chatnabi mapung fana leiramba lamdam amani lamdam asibu malemda sak takpada thangtana achauba thaudang lauri masida nattana Thangta asina thaksi khasi aikhoigi oiba culture kaya saktakli masibu aikhoina ngaktuna thamlabadi lamdam asigi honglakliba ahongba kaya amadi thokliba thokhaningdaba thaudok kaya dagi kharam makhai kanba ngamgani masigi damak aikhoina thangta bu ngaktuna thamba haibasi tangai fade haiba wafam thamlakhi amaromda Paumi Singna hangba wahangi paukhum piraduna lamdam asida thokliba irang asi loisinnaba union government ka wari sanakraba matung amuk nauna khulai paiba haurakliba asigi matangda Paumi Singna hangba wahangi paukhum piraduna laisemba sana jaubana makhatana hai union government na achauba thaudang lauduna nakan anigi marakta sanakhiba wari irang asi loisannaba wari oigani Chairaksida lamhen tu henduna khuthaba haurakliba asi union government amadi mari leinabasingna ahenba medeng changduna mara leibasing chairak pihanningbagi apamba fongdorakhi ta khausaba changdamnabada makok mathang tarakhraba maheiroi singda cash prize memento amadi achamba khudol potsing yenthokhi handak chahigi oina pangthokliba second state level thangta changdamnaba asida ta khausaba Changdamnabagi oina ahanba position Prism Academy gi thoiba yumnam anisuba position da Irom Maizrau Government High School gi Sengoi Sana Lairenjam amadi ahum suba position da TZ Higher Secondary School gi Maheiroi Milki Athokpamna takhi amadi thangta leiteng haibagi category da ahanba position oina International Modernized Academy gi Rex Koizam ani suba position da Lamlong Higher Secondary School gi Nongthombam Lingjel Thoibi amadi ahum suba position da Prism Academy gi Thoiba Yumnam na takhi
Ministry of Culture, Government of India gi Miting Makhada, Manipuri Arangfam Development and Cultural Institution MADCI na Lai Harauba Dance da Yumpham Oiduna Numit Marini Chatharakpa Workshop Numit Nini gi Seminar Yauna ngasi Demonstration Loisinbagi Thauram ngasi Haurang Sabal Makhalikai Community Hall da Pangthokre Thauram aduda Manipur Pandit Loisangi Pandit Yaima Nomaithem Apaibi Mitaina Chief Guest Manipur Arangfam Development and Cultural Institution gi Advisor Abuzam Jatisor Maitaina President Smart Security Service Tera Bazar gi Secretary Laimuzam Pratap Singh State Kala Academy Young Talent Awardee Loitongbam Fulochan Singh Amadi Academy for Cultural Resources and Training Nepra Company and Guest of Honor Singh Oiduna Saruk Yaki Thauramgi Manung Channa Dr. Y. Vidyananda Assistant Professor Manipur International University Lairen Kabi Youth Dramatic Union gi Director Laitanthem Ranjita Devi Amadi Loitongbam Fulochan Manipur State Kala Academy Awardee bu Pungning Thawatki Thauram aduda Mayang Lambam Kiran Kumar Publicity Secretary APAL Amadi Salam Mani Amaiba Sanglakpa Sanamahi Temple Board na Seminar Paper Lanthoki Thauramga Mari Lainana MADCI gi Secretary KS Girani na Haikibada Pokpadagi Siba Faubada Pangthokliba Tongan ba Thauram Singda Arangfam asi Soidanamak Yaudaba Yadaba Amadi Lai Harauba asi Mioiba na Pokpada Sagona na Lakpana Maram Oiraga Ngasigi Thauram asi Ministry gi Tengbanga Loinana Pangthokpani Aikhoigi Kala Sanskriti ga Loinana Chatliba Thauram Singda Arangfam asi Tangai Fadana Khangadaba Yadaba Oiri Haiki Thaubal District ki Khangabokta Leiba Sur Hospital gi Proprietor Su Oiriba Dr. Laistram Somen gi Khangabok Awang Laikai da Leiba Yumda Ngarang Numidang Masak Khangdaba Singna Bom ama Thanamle Hairi Khoisau Naraba Miyamna Ngasi Ayuk Khangabok Bazar da National Highway 102 Imphal Lambi Thinglure Tungda Khangabok Bazar da Miyamna Wakat Mifam Famduna Mari Leinaba Singna Pung Nifuga Nipan gi Manungda Sengdoraktrabadi Khangabok Khunda Khulai Paiba Khudingmak Boycott Tauba Yauna Warep Kayamarumsu Laukhre Pau asina hai Thaudok asi ngarang numidang pung mapalom tarakpa adwaida Khulai Matik Chana Paiba Gypsy amada lakpa Mioi Nipan Mapanlom na Imungi Mioi Singda Kihan Khanghan baga loinana hand grenade ama Thamzil lambaga loinana Yumgi Mioi Singdagi mobile phone mari amasu pukre hairi Imung manungna Fongdorakpagi matung inna Ngarang numidang pung mapan taba adwaida Gypsy amada tongduna lakpa Makuta Khulai Matik Chana Paiba Sakhangdaba Mioi Nipan Mapalomna Dr. Laistram Somen gi Yumda Changlaga Dr. Somen Hangbaga Loinana Nongmai Namduna Kihalamki Imung Manungi Mioi Singna Paiba Mobile Phone Marisu Pukhibani Hairi Bom adu Dr. Somen gi Yum Manungda Leiba Table Amagi Mathakta Thamlambani Bom Leire Haibagi Pau Tabaga Thaubal Police ki SI Amana Luchingba Tim ama laktuna bom adu numidang pung 8:95 tabada asoi angam yaudana lauthokre hairi nakan amaromda khulai matik chana paiba uniform setpa mioi 9 lomna migi imungda changlaklaga nongmai namduna kihallamle amadi bom thanamle tabadagi Khangaboki masing yamlaba miyamna ngasi ayok pung 10 rom tabadagi Khangabok Bazar da thoglaktuna National Highway 102 Imphal More lambi thinglure miyam aduna wangbal khongnang makhong amadi arong thongda thoktuna lambi thingkibani tungda apunba MADCI apunba club amasung association Khangabokna sinduna lambi thinglamba adu toklaga miyam aduna nungthil pung amaga makhairom tabadagi Khangabok Bazar da lambi tangkhai thingduna wakat mifam famkhre wakat mifam aduda laukiba warep sing pathokladuna
Bangsibudon Youth Club ki advisor KH Jibon na haikibada ahanba warepta ngarangi aki akhang pirambadagi thaudok asibu ngasigi mifamna condemn tauba anisuba warepta thaudok asi karamba lupna karigidamak tauribano haibadu pung nifu nipan gi manungda mediada sengdorakpiu karigumba sengdoraktaba tarabadi mathangi numittagi Manipur gi CSO singa tanaraga makhatana khongjang changsinba ahumsuba warepta i masengi marakta yeknaba kanano marup kanano khangna chatpiu amadi marisuba warepta karigumba ngarangi thaudok asi piriba matam pung nifu nipan asigi manungda sengdoraktaba tarabadi khulai paiba khudingmak khangabo khungangda boycott tauba amadi thaudok asi kanana taubano haibadu thidokpada Manipurda leiriba lupsingnasu mateng pangbiyu haiba warepsing amata oina lepki ngasigi wakat mifam aduda yeknabada lan chathabiyu micham miyamda khangpibiganu ningtam lanmi amagi chatna kanglon ngakna chatlu ka henba lichat chatkanu amadi nupi angangi mamangda aki akhang piba ningtam lanmi amagi wahanthok natte haiba thaba placard singsu sijinnakhi Armed Forces Ex Servicemen Welfare Association Thaubalgi tha khudingi pangthokpa mifam ngasi Thaubal wangmataba da leiriba SAI mandirda pangthokpaga loinana FSWA gi nupi member singna ningol chakauba gi khudol tambagi thauram pangthokre thauram aduda Avespa gi President Retired Wing Commander AK Devendra Singh Vice President Retired Hani Subedar Captain T Inau Amadi T Inau Amadi Secretary Retired Subedar M Khogendra Amadi Presidium Member Kaya Saruk Yaduna Avespa gi Nupi Member Kunga Humdoibu Ningol Chakobagi Achamba Khudol Singh Tamki Thauramga Mari Lainana Avespa gi Secretary Retired Subedar M Khogendra na Fongdorakpada FSWA Thaubalna Chahi Khudingi Nupi Member Singda Khudol Tamduna Lakpagum Chahi Asigi Oinasu FSWA gi nupi member singda achamba khudol sing asi tamjabani masida FSWA gi member pumnamak saruk yabiduna mapung fahanbinabagi damak apenba pokchai haina fongdorakhi October gi tang 28 apesa thawal gi thakringi oiba meeting ga mari leinana aikoina अकोगी अफेसवा थौबालना चई खुदिंगी अकोइदा यारब मेंबर्स नुपी सिंगदा निगोन चकोबगी ओइना खुदोन पिरकबु ओइना ngasi मयामदा अकोइगी निगोल कुलुमनोइदा अकोइना समचंबा खितंग निगोन चकोबगी मावोइना दखिना ओइना तौजबनी थौरमसिदा अकोइगी प्रेसिडेंट विंग कमांडर रिटायर्ड अकोजम देवेन साहब अमदी Vice President Subedar Honorary Captain T Inau Singh Amadi Executive Member Subedar Major Honorary Captain Retired Paunam Khalenur Singh Amadi Akogi Member Khudimagna Thormasida Saruk Yabiki October gi tang 28 Apesa Thawal gi thakringi oiba meeting ga mari leinana aikoina अकोगी अफेसवा थौबालना चई खुदिंगी अकोइदा यारब मेंबर्स नुपी सिंगदा निगोन चकोबगी ओइना खुदोन पिरकबु ओइना ngasi मयामदा अकोगी निगोल कुलुमनोइदा अकोइना समचंबा खितंग निगोन चकोबगी मावोइना दखिना ओइना तौजबनी थौरमसिदा अकोगी प्रेसिडेंट विंग कमांडर रिटायर्ड अकोजम देवेन साहब अमदी Vice President Subedar Honorary Captain T Inau Singh Amadi Executive Member Subedar Major Honorary Captain Retired Paunam Khalenur Singh
October की तांग कुंतरेट आपेसा थौबाल की थाखुंगी ओइबा मीटिंग का मरी लेना अखोइना अखोइगी आफेसवा थौबालना चई खुदिंगी अखोइदा यारबा मेंबर्स नुपीसिंगदा निगोन चाकौबगी ओइना खुदोन पिरकपु ओइना ngasi मयामदा अखोइगी निगोल कुलहुमनोइदा अखोइना चमचंबा खितंग निगोन चाकौबगी मावोइना दक्षिणा ओइना तौजबनी थौरमसिदा अखोइगी प्रेसिडेंट विंग कमांडर रिटायर्ड अखोइजम निवेन साहब अमदी वाइस प्रेसिडेंट सुबेदार ऑनरी कैप्टन टी इनाउ सिंह अमदी एग्जीक्यूटिव मेंबर सुबेदार मेजर ऑनरी कैप्टन रिटायर्ड पाउनम खरेनु सिंह अमदी अखोइगी मेंबर खुदिमकना थौरमसिदा सरुक याबिखी अक्टोबर की तांग कुंतरेट आपेसा थौबाल की थाखुंगी ओइबा मीटिंग का मरी लेना अखोइना अखोइगी आफेसवा थौबालना चई खुदिंगी अखोइदा यारबा मेंबर्स नुपीसिंगदा निगोन चाकौबगी ओइना खुदोन पिरकपु ओइना ngasi मयामदा अखोइगी निगोल कुलहुमनोइदा अखोइना चमचंबा खितंग निगोन चाकौबगी मावोइना दक्षिणा ओइना तौजबनी थौरमसिदा अखोइगी प्रेसिडेंट विंग कमांडर रिटायर्ड अखोइजम निवेन साहब अमदी वाइस प्रेसिडेंट सुबेदार ऑनरी कैप्टन टी इनाउ सिंह अमदी एग्जीक्यूटिव मेंबर सुबेदार मेजर ऑनरी कैप्टन रिटायर्ड पाउनम खरेनु सिंह अमदी अखोइगी मेंबर खुदिमकना अयीबसिंगी इपाकना सिंदुना मोइरांगथेम नेत्रजित मैतैना इबा लाइरिक इमागी ममिंग अमसुंग लैरांगी कुंदो नुंसीबी कौबा लाइरिक अनि ngasi नुंथिल काइरंग मखा लेकाइदा लैबा इपाकी सेक्रेटरीगी युमदा पांगथोखरे लाइरिक फोंबगी थौरम अदुदा डॉक्टर आर के गुणचंद्र फाउंडर प्रेसिडेंट इमाखोल एन के लुवांग प्रेसिडेंट अयीबसिंगी इपाक अमसुंग अर्जुन कबीर प्रिंसिपल इस्लामिक बेबी इंग्लिश स्कूल लिलोंग हंगाम थाबी सिंगना सरुक यादुना थौरम असी पांगथोखी लोइनना अयीबा मोइरांगथेम नेत्रजित मैतैना हाइखिबदा लाइरिक पाबगी चांग हंथरकलिबा असी साहित्यगी वैल्यू याउदना फोंगलिबा लाइरिक सिंग अमदी अयीबा सिंगे मसिंग हेंगलकपा असिना यामना चाउबा मरम ओइरी हाइना फोंगदोखी लाइक पाबगी चांगदी यामना हौजिकसे लाइक कुंबा सिगुंबा पानामसे यामना हंदलायना लाइक पाबगी चांगसिंगबा लाइक मचा वाली पाबगीसे असुगी मतिक यामना हंदरे अदो ओला सिगी बतांगदि केदि हेबिनि ओय उसिगी मदमदि लाइक पाबगी चांगसे याम हंदरे मसिगी मरमदि करिगिन वायबदा लाइक फोंबगी चांगदी यामना वांगे अरुग लाइक पाबगी चांगदी यामना हंदरे मसि कइदगिनो हारगदि फोंगरे इबो लाइक सिंग असि बै मसिगी मतिक मयाई चेलक्तबा अदुगा अयीबदि मसिंग यामखलक्पा अदुगा फजई नत्रगा फजदे हाइबा वाखल थादोकनरगा अयीबसिंगदो सगी पंगफोंद फोंगरक्पा अदुना सगी कनागुमना लाइक से फजदबा थेंगनरुरगा फजदबसिंगदु पानिंगक्तबदुना लाइक अदैसु फजरम ओइदरा हाइन खलगा पानिंगदबगी चांगसे मसिनसु ओइगदरा हाइन खलि अरु करिगुम्बा लाइकदुना चंगथोकपा फजबा ओइरगदि सोइदमकी पानबगी चांगसे हेगलकदरा हाइन खलि हाइन नुआइजे पाबगी चांगसिंगबा लाइक मचा वाली पाबगीसे असुगी मतिक यामना हंदरे अदो ओला सिगी बतांगदि केदि हेबिनि ओय उसिगी मदमदि लाइक पाबगी चांगसे याम हंदरे मसिगी मरमदि करिगिन वायबदा लाइक फोंबगी चांगदी यामना वांगे अरुग लाइक पाबगी चांगदी यामना हंदरे मसि कइदगिनो हारगदि फोंगरे इबो लाइक सिंग असि बै मसिगी मतिक मयाई चेलक्तबा अदुगा अयीबदि मसिंग यामखलक्पा अदुगा फजई नत्रगा फजदे हाइबा वाखल थादोकनरगा अयीबसिंगदो सगी पंगफोंद फोंगरक्पा अदुना सगी कनागुमना लाइक से फजदबा थेंगनरुरगा फजदबसिंगदु पानिंगक्तबदुना लाइक अदैसु फजरम ओइदरा हाइन खलगा पानिंगदबगी चांगसे मसिनसु ओइगदरा हाइन खलि ओजानी ngasiगी इमागी ममिंग हाइना कौरिबा अꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯍꯥꯟꯕꯅꯤ ꯑꯩꯕ ꯍꯣꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯍꯥꯟꯅꯗꯤ ꯑꯗꯨꯕꯨ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯂꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯤ ꯆꯣꯡꯕꯤꯗꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯃ ꯐꯣꯡꯕ ꯉꯝꯖꯔꯦ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ
makha tawa ozai lai phongwagi padam japa kai kai lai sinebige ai makha tana lai phongi ga haina khali aina nongmagi paukse singda koigi paukse singda igiba koigi wareng sing adu koi khomjilaga matam supagi oina kana gadaba adugumba wareng mayam ma yauri madugumdu wareng sing khomjilaga lai oina phongi ga haina su khali aduga ai wari masa sing su ijari wari masa sing khomjinba direct amaga ai phongi ga haina su khali aduga atai sereng khara su makha tana ai phongi ga haina su wakhat khanjari thana chari oza tana अरोइबदा मरुओइबा पाउ अमुक हन्ना पिजरी अर्बन प्राइमरी हेल्थ सेंटर याउना तोंगान तोंगानबा की प्रोजेक्ट सिंग सगोलबन एसी दा संगाबा याबगी स्टेज लेरे एमएलए आरके इमो रिमेंबरिंग खेलें थोकचोम की हुमफुगा मरी रक्सुबा मपोक कुमोल थौरमगा लोइनना नुमित निनी चंगदबा मीडिया वर्कशॉप हौदोखरे सोथरगलबा गवर्नमेंट स्कूल दा तमलिबा महिरोई सिंहबु माई पाकना सेमगा सगतनबा पांडम थमली सगोलसेम अमरजीत नुमित खरनी तुमिन लेरुरबा मतुंगदा ngarang numidang kuki militant singna jiribam koutrok amasung tronglawbida attack chathakre lairik faba mahiroi sing amadi sanaroi sing mana piduna pukning thawgatkre amadi पुंग कुनमरी असिदा डेंगी की अनोबा केस कुंट्रा थेंगनादुना डेंगी नाबगी मसिंग 1540 यौखरे